A new world is being born before your eyes and the old one is collapsing. Anouba malem ama aikoigi mitmanga thorakli asumna ariba malem adu mutharakli wafam asina malemgi honglakliba anouba geopolitics ki masak takli ningsingba yai India gi yumlo na balaipak ama oiriba Bangladesh ta lenga ki tukli sahi 10 ga manga hena paiduna laklabi Prime Minister Sheikh Hasina na mahairoi singi akanba ihaw amada maraibak thadoktuna India da chelaki ihaw adu mahairoi singi oiba akanba ihaw ama oiragasu madugi marumda Western nation singi atoba conspiracy ama leibra haina miyamna panari mafamdagi resign tawkraba Hasina na crisis asida Pakistan ki intelligence ISI amadi United States ki aronba thawang sing yawi haina phongdokiba laikre makata na ayhakna karigumba Bangladesh ki oina laizariba Saint Martin Island ase United States ta pithoklamba tarabadi ayhakna sisu Prime Minister oiramgani masigi mathakta mamangi bharat ki khongsatta mahakna thamlamba Cheshenwa amadi white man conspiracy theory aduni Western nation singna Bangladesh Myanmar Mizoram amasung Manipur gilam gi saruk singna semba Christian nation amagi mangla nama leibra haibasini Nakanamaromda pro-India oiba Awami League amadi India out campaign tawduna lakpa Bangladesh Nationalist Party anigi marakta mapangan kallaba China gi kari interest lay nainafam toi Nakanamaromda Manipur gi yumlo nariba Myanmar da hauzik lairiba civil war asida US yauna Western nation singi kari interest no Southeast Asia gi khwaidagi chawba leibak asida China gi interest karino Bharat ki ek is policy amadi Myanmar da leiba project kaya gi mangla na kadomdano Tongan ba media report kaya gi matung ina military government asi China na support tawri amasung lalhauba khara gi confidence China da leiri media gi report ki matung ina India gi security agency singna ngaklo piba Myanmar gi lalhauba singsu leibra haibasisu wahangama oiri miyoi la kuntra kakta kundaba piklaba Manipur da maikai kya degi atoba sakti kya na sagalakliba geopolitics ki tsunami asina atoba sapu ama piraka dauribra haibasi atoba wahangamani wahangasiga loinana tha 13 helaklaba Manipur gi crisis asi akanba sakti kya gi sakudaba lanbung amara